Lamjingba tha ahum Konthokpinaba authority da Haijakhre. Manipur government ki Ponzi scheme yangsinanabagi dama competent authority oina hapkiba art and culture ge commissioner na Lamjingba finance ki chairman S Jackie ge mathakta saman tawduna action lawkhanaba thorang lawkhaliba du tha ahum Konthokpinaba all Manipur Lamjingba investor association na Haijakhre. All Manipur Lamjingba investor association na ngarang Manipur government ki commissioner art and culture da pisin kiba Serol amada hai investor sing na complaint tawba matungin na government na Lamjingba finance ki chairman S Jackie ki mathakta action lawkhanaba thabak lawkhalakpada nungaiba phawwe. Hauzik Lamjingba finance ki mahut silaga chairman director amasung all Manipur Lamjingba investor association ki marakta April 18 da memorandum of understanding ama sign tawnare. Madugi matungin na Lamjingba investor association na Lamjingba finance ki chawrang na lupa kote Chani Yankai ni Thoirongge Lanthum amasung Loni Singge data lawsille Lamjingba finance dagi investor sing na lawsiliba Lanthum sing asi inquiry tawbage thabak sathare maramaduna hairiba inquiry asi loidriba phawba government ki maikei dagi makha taba action lawbiganu haire Lamjingba finance ki Lanthum transfer tawbagi thabak asi sathari ngai matam me manga dagi horaga tha ahum phawba government na Lamjingba finance ki mathakta investigation chathabiganu haina cheroladuna makha tare Panba yai Lamjingba finance ki chairman Sanasam Jackie Singh chahi 32 Thobal Kiam Sifai Babu Bazar da leibabu ngarang ayuk pung 10 minute 30 taba phawbugi manungda Ponzi scheme yangsinanabagi dama competent authority ama oiriba M Joy Singha Commissioner Art and Culture gi office ta laknaba khangan khibane Banning of Unregulated Deposit Scheme 2019 BUDS ki section 7 clause 4 gi makha da Lamjingba finance ki chairman S Jackie Singha gi mathakta Complaint case kaya tawrakbaga mari lainana mahakpu art and culture department ki commissioner gi office ta ayupung 10 minute 30 phawbugi manungda mahak masa natraga mahakki mahut sinba council ama tharaknaba saman thakibane karigumba Jackie na piriba matam asida laktravade mahakki mathakta makha taba thabak lawkhalagani hainasu competent authority oiriba M Joy Singha commissioner art and culture gi saman adu da phongdokhibane Furup ki khenaba thadoklaga apunba Manipur gi wakhal khallasi chief minister Manipur asi saukhatpa apunbagi saktam ngakna leiba lamdam ama ohenana bahonabada state asida khundaminariba tongan ba furup kanglup singna khenaba thadoklaga apunba Manipur amagi damak punna honaminaba mathau tai haina chief minister Nongthongbam Birena phongdokhre wafam asi Zomi council na sinduna hiangtam lamkada leiba Young Paite Association General Headquarter gi hall da pangthokpa chief minister bu okpa masung thagatpa phongdokpagi thauramda wafam asi mahakna phongdokhibane Manipur da sound limiter yaudaba loudspeaker paksana sizinare che khakta leiba lainga ki yathangna miyam da khudong chahandre Ayuk nungthil numidang thidana miyoi kayana sound limiter habdaba public audio system PA system da sizinaduna micham miyam da khudong chadaba kaya thogalibasi thingnana lainga ki yathang leiragasu state asigi mafam kaya da PA system sizinare lining laisol ga mari leinaba thauram sing sana khonabagi thauram sing isai nongmai sumang lila amadi miyam gi mifam da hauji sizinariba PA system sing asida sound limiter ama fauba hapte umanglai haraubagi thoram singda yakai rol sakpa maibi laimang phamba laibau chongbana chingba thoram sing khakta natana Islam lining chatpa singi masajid ki mathakta azam laubana chingba da sizinariba PA system singda su sound limiter hapte masina miyamda hainingai leitana khudong chadaba thogalle sound limiter haptaba yadabagi matangda phangba pauna hai National Green Tribunal Stern Zone Bench na kumja 2017 gi October 3 Subhas Datta versus State of West Bengal and others ki case ka mari lainana pikhiba order ama laibak si sinba thungna chana hankhre order asigi matungina Manipur da su PA system yoliba dukan singna sound limiter yaudaba makhal gi PA system yonba yahan khidre aroi bada tabi di bapum namakpu thagachari